Ngasi numida wairam phongkiba kanglaipa mairagi pau se degi marueba pau khara khangatsaraga myamda khudo tamjige Moreh da SDPO Anand hatpada chennaba Kuki Lalhouba ama AR amadi NOA ki timna phare Kuki zo singna makhoidagi oiba tokhaiba Kuki Lalhouba ama semnabagi davi tawduna kumjali sing aniga subna kunga humdoige May ahumdagi hauduna yelawmi oiriba maitei singi mathakta satharakhiba lal manung Sahi adumaki October contract mathoigi ayukta Moreh Police Station ge Sub-Divisional Police Officer SDPO Anand sniper na kaptuna hatkiba amadi atopa police personnel ahumna aso apa nangankiba thagdo adugi mastermind oikiba lengakna susatnariba Kuki Lalhouba ama oiriba KNA gi lusingba ama Assam Rifles amadi NOA gi apumba timna sathakiba operation na phare haide Official oiba pau na hai Assam Rifles amadi NOA gi team na akangnaba pau ama phongbadagi tha asigi manga irai nume ki nungthil pung ahomrom taba matamda Tengnopo District ki Police Station na komba Mondoi Bank da sathakiba operation da KNA gi lusingba adu phagat pangam kibani Paraba miyoy adugi maming Kamgin Thanggangte kawi mangondagi 9mm pistol ama magazine ama Lalhouba aduga mari lenaba chejang khara suphagat ki haide pau asina makha taribadi Paraba Kamgin Thanggangte asi ke gangte haina su khangnai mahapu asumba wahang paung sathaba matamda kumjali sing aniga subna kunga humdagi October contract mathogi ayukta SDPO Anand Moreh gi Eastern Ground gi helicopter tafamda leiringa matamda sniper na attack tawtuna hatki haiba masana yajaki haide Nome aduda SDPO Anand sopagi pauta vadagi Moreh da reinforced team ama changsingkiba Manipur Police Commando singi mathakta Imphal Moreh lambi paringi Sinam amadi Buyang Village anigi marakta Kuki Maintain singna ambush tarokibagi thawdokta Manipur Police Commando personnel ahum amasu aso apa nangkiba leikhrabani panbayabadi NOA na tha asiki mangagi nungthil pung ahum taba matamda Moreh border town dagi Kamgin Thanggangte hariba miyoy asi phakibagi mayokta ngarang numi yungba pung 12 taba matamdagi Moreh da chatharakhiba pung 9 ki oiba Moreh town total shutdown gi khongjang ngasi numi yungba pung 12 da losingkrei loinuna Kuki CSO singi oiba mifam ama pangthoktuna makha taba khongjang changsinaba khanakhrei shutdown gi khongjang changsilingai ngasi ayu HDC Moreh Kuki Khanglai Lompi Moreh Kuki Chief Association Moreh KSO Moreh Kuki Women's Union and Human Rights Moreh Youth Craft Moreh na sinduna ngasi ayuk Moreh dagi Ganam Longtong Ground da Kuki CSO amadi miyam gi oiba mifam ama pangthoktuna makha taba khongjang gi dam mifam ama su pangthokre haide amaromda KSO Tengnopo District na chap manaba dabi dawduna ngasi ayuk pung 6 tagi numidang pung 3 fawa kaukiba atopa tote shutdown gi khongjang adu su chathaki Kuki CSO Mairoidup amadi miyamna changsiliba khongjang adu makhata na kari karamba khongjang changsingadagi haina ngasi ayuk pung 3 taba matamdagi Joint Civil Society Organization Moreh Brokna sinduna Moreh gi Gangam Longtong Ground da Kuki CSO amadi miyam gi oiba mifam ama pangthoki tungda Joint Civil Society Organization Moreh Brokna mapung oiba thodang dawduna miyam gi oiba mass rally ama su chatkhi makha tarakpa pauda Gotabigi thawdoka mari lenana paumi 12 na inquiry committee da statement pikhrei mamang tha May 10 da pangthokpa Sidoi Lily Festival lising aniga subna kunga manga hagdokpagi thoramgi pauloba chakiba paumi singna tongba DIPR da issue tawba Manipur State Transport Bus da Manipur haiba wahi muthalu haiba wahaudagi Godabi da thokiba thawdo adugi chathariba inquiry da pauloba chakiba paumi singda makhoi gi statement pikhrei Commissioner Home and Ashok Kumar amasung IT gi Secretary TS Kiran Kumar na saba inquiry committee na thawdo adugi matangda chatharakhiba inquiry gi manungchanna All Manipur Working Journalists Union Amjuda tha asigi ahumda tharakhiba sumon gi matung ina ngasi tonga media housing dagi lakpa puna paumi 12 na Secretary ki South Block ki room number 188 ta chatuna makhoi gi statement pikibani Amaromda mamang tha May 18 da Chief Secretary PK Singana Governor gi mingda thokiba order gi matung inna
Miyoi anina saba inquiry committee na Guatabi thawdok thijinduna numit 15 gi manungda madugi report langkhalaknaba khangankibani. Adubum apiba matamgi manungda report langkhapa ngamduna lakhibani. Panba yai Guatabi thawdokpo yaningdaba phongdoktuna amjuna governor da memorandum ama pisinduna maduda chenabasing action lakhonaba taksingkibaga loinana nongmagi sintha leptuna khongjang changsinki. Haujiksu Manipur lengaka mari lenaba I pau phongdabagi phirem hongdokpa leitri. Lamdam asigi miyamnasu thawdok adubu yaningdaba phongdoktuna akanba khongjang kaya changsinkhibani. Makhatarapa pauda BJP Manipur Pradesh ki President Sarada Delhi da paisingkre. BJP Manipur Pradesh ki President gi thawpuriba Sarada ngarang Delhi ge dama impha thadokre haidi. Sarada gi Delhi gi khongsat asigi chapchaba maram hauji phawbagi oinadi khangba ngamdri. Pausi esna thajaba yaba mafamdagi phangba paugi source amagi matung inade hauji state asida anobalenga ama semnaba lusingba ama khanba ngamdana lairiba asigi matangda BJP ge center gi lusingba singa unadana wari sanana bachapa oiramba yai haide atopa paugi source amagi matung inade Saradana BJP ge national president JP Nandaga unaduna BJP Manipur Pradesh ki MLA singi apamba sing khanghanaba Delhi da paisingkiba oirambasu yai haide adum oinamak ngarang numidang phawbada Saradana center gi BJP gi lusingbasing unakiba leitre haide ningsingba yabade mamang thagi kunsraga mathoida BJP MLA singna Saradaga thambal sanglenda unaduna anobalenga ama semnaba honabada president ama oibage lawpham thokpo thawdang adu lawbiyu haina taksingkiba leikhravani chedak asida ngasi nongmanini ki mamangda BJP Manipur gi MLA anina center gi minister kharaga unaduna wari sanakhiba leire haire adubu madugi chapchaba maramde hauju phawba khangba ngamdre makhatarapa pauda ichangna soalaba khurai haigruma khongi yumnipan hayengdagi saba hauragani Susindro Imphal Tural gi ising imai pathura tuna toroban kai khibana maram oiraga ising thumjing kharaba amadi yum kai kaya ising gi iraina chentha karaba khurai haigruma khongi yumnipan hayengdagi saba hauragani haina Kendra asigi MLA Susindro yaimana yumbu singna thajaba pikre handak thokiba ising ichangna soan kharaba khurai kendra gi maphamsing ngasi MLA na hakthengna chatuna yingsingkibaga loinana mathaki wafam asi phongdokhibane MLA na khurai haigruma khongi ichangna soalaba maphamsing yingsimbaga loinana mafam aduda ichangna chentha karaba yumnipan hayengdagi saba hauragani yumbu singna magi lam saruk sing khangdoktuna thambiramu yum sabada mathau taba khulai amade machak mathum sing punamak pirakani akai atoi thoklaba yum singsu mathang athobada semjembagi thabak chathagani ichangna soalaba mafam sing lebak thonba haungnaba thorang leire athoba matamda thabak ta paikhanaba honaragani miyamna thengnariba awabada ehaksu saruk yare kari tawba yabagi haibado puna tanaminaduna thaba paikhaminanaba honaminasi hainasu MLA na phongdokhi makhatarapa pauda NOA na fakhiba kamgin thanggang te condition yaudana thadokadabani haina MLA Letpao haukip yauna lele sakre KSO Tengnopal district na lusingduna kamgin thanggang te fakhiba yaningde condition amata yaudana thadorakadabani haina dabi tawduna ngasi ayu pung 3 tagi numidang pung 3 fawba kaukiba atopa shutdown amasu jathari Kuki CSO Mairoilup amadi miyamgi changsingiba khongjang aduda Tengnopal AC gi MLA Letpao haukip saruk yakhi haide lele aduda Kuki miyamgi right matpa yaroi NOA na Kuki miyam amadi CSO gi lusingbasing amadi su chanariba Kuki Lalhouba singi miyoi phaba yaningde NOA na fakhiba kangim thangkang te condition yaudana thadokadabani haba yauna pendaba kholausing laukhi